ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯁꯨ ꯌꯥꯎꯖꯔꯝꯗꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗꯒꯤ ꯁꯣ ꯑꯆꯧꯕ ꯑꯃꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒ ꯌꯨꯝꯊꯪꯅꯅ ꯑꯉꯧꯒ ꯉꯥꯟꯕꯤꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯒ ꯉꯥꯟꯕꯤꯒ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯤ, ꯈꯗ꯭ꯔꯛꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥꯁꯤꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯁꯅꯥꯁꯤꯡꯗꯨ ꯎꯄꯨꯗꯨꯗ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯁꯣ ꯑꯆꯧꯕꯗꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯁꯣ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯃꯥꯕꯣꯛ, ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ?" ꯀꯕꯣꯛꯂꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯅꯕꯥꯅꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ?" ꯉꯥꯟꯕꯤꯅ "ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯏꯃꯥꯕꯣꯛ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯕꯥꯅꯤ ꯏꯃꯥꯕꯣꯛꯀꯤꯗ ꯂꯥꯛꯄꯗꯤ ꯆꯦꯡ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯉꯧꯅ "ꯅꯠꯇꯤꯌꯦ ꯏꯃꯥꯕꯣꯛ, ꯉꯁꯥꯏ ꯎꯃꯪꯗ ꯆꯠꯄꯗ ꯍꯩꯅꯧ ꯌꯥꯝꯅ ꯍꯦꯛꯂꯛꯏ꯫ ꯏꯃꯥꯕꯣꯛꯇꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯏꯃꯥꯕꯣꯛꯀꯤꯁꯨ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯎꯃꯪꯗꯒꯤ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯆꯥꯗꯅ ꯂꯩꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯤꯃ ꯎꯃꯪꯗ ꯀꯣꯏꯕ ꯆꯠꯂꯨꯕꯗ ꯍꯦꯛꯂꯛꯄꯅꯤꯕ ꯏꯃꯥꯕꯣꯛ." "ꯑꯉꯧ, ꯅꯪꯕꯨ ꯊꯕꯛꯇꯨ ꯈꯔ ꯁꯨꯅꯦꯍꯦ꯫ ꯅꯄꯥꯅ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯇꯧꯔꯤꯕ, ꯅꯪꯅ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕꯗ꯫ ꯏꯪꯈꯣꯜꯗꯨꯁꯨ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇ ꯉꯥꯏꯔꯤ." ꯉꯥꯟꯕꯤꯅ "ꯏꯃꯥꯕꯣꯛ, ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ." "ꯂꯥꯡꯒꯅꯨꯗ, ꯇꯥꯅꯤꯡꯗꯦ ꯉꯥꯟꯕꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯇꯟꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯟꯕꯨ ꯅꯨꯃꯤꯠ ꯇꯥꯔꯒ ꯐꯦꯡꯉꯤꯅꯦ꯫ ꯑꯩ ꯍꯩꯅꯗꯦꯗ." "ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ." "ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯊꯕꯛ ꯆꯤꯜꯂꯤꯕ? ꯊꯕꯛ ꯍꯥꯏꯕꯁꯤꯕꯨ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗꯨꯔꯣ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯍꯩꯅꯧ ꯄꯤꯕ ꯂꯥꯛꯂꯤꯕꯁꯤꯁꯨ ꯆꯦꯡ ꯍꯥꯏꯒꯗꯕꯩ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯈꯥꯎꯗꯤ ꯄꯨꯔꯛꯄ꯭ꯔꯥ?" "ꯄꯨꯔꯛꯏ ꯏꯃꯥꯕꯣꯛ." "ꯀꯗꯥꯏ ꯀꯗꯥꯏ ꯏꯃꯥꯕꯣꯛ ꯑꯣꯟꯕꯤꯔꯒꯦ." ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯆꯦꯡ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ "ꯁꯛꯇꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯦꯗꯀꯣ꯫ ꯏꯁꯨ ꯑꯄꯤꯛꯄꯁꯤꯃꯇꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯏꯁꯨ ꯑꯄꯤꯛꯄꯁꯦ ꯆꯔꯥ ꯍꯦꯟꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯄꯤꯔꯕꯅꯤ꯫ ꯃꯈꯣꯏꯒ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯦ ꯇꯧꯔꯤꯕꯁꯦ." ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯗꯣꯛꯂꯒ ꯁꯥꯐꯨꯗ ꯃꯨꯒꯥ ꯂꯪ ꯆꯤꯡꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯕꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯍꯅꯨꯔꯁꯤꯐꯥꯎ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯂꯪꯗꯨ ꯉꯥꯏꯍꯥꯛ ꯆꯤꯡꯂꯝꯂꯒ ꯄꯣꯠꯆꯩꯁꯤꯡꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯉꯥꯟꯕꯤꯅ "ꯅꯨꯄꯥ, ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯕꯨ ꯀꯔꯥꯏꯗꯒꯤ ꯂꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯁꯅꯥ ꯃꯌꯥꯝꯗꯣ." "ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯦꯟ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯖꯤꯗꯨꯁꯨ ꯊꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ." "ꯅꯨꯄꯥ, ꯑꯩꯗꯤ ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯄꯥꯝꯃꯤꯕꯣ." "ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤꯅꯦ꯫ ꯁꯅꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯅꯥꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕ ꯌꯥꯔꯦꯗꯅ." "ꯑꯗꯨꯗꯤ ꯅꯨꯄꯥ, ꯁꯅꯥꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯍꯨꯔꯥꯟꯁꯤꯔꯣ?" "ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯔꯥꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯁꯨ ꯉꯁꯥꯏ ꯎꯔꯤꯕ ꯅꯠꯇ꯭ꯔో ꯁꯣ ꯑꯆꯧꯕ ꯑꯃ ꯂꯣꯜꯂꯤꯕꯗꯣ?" "ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯥ, ꯏꯕꯥꯅꯤ ꯏꯃꯥꯕꯣꯛꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯏꯃꯥꯕꯣꯛꯀꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯛꯑꯅꯤ." "ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯉꯥꯟꯕꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯆꯥ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯍꯧꯒꯠꯇꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤ꯫ ꯉꯥꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ "ꯏꯃꯥꯕꯣꯛ, ꯆꯥ ꯊꯛꯁꯤꯁꯦ꯫
ꯅꯃꯧꯅ ꯂꯣꯜꯂꯛꯄꯅꯤ ꯀꯕꯣꯛꯂꯩ ꯉꯛꯅ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯕꯨ ꯏꯔꯨꯖꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤꯗ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯂꯨꯖꯔꯤ ꯏꯃꯥꯕꯣꯛ ꯉꯁꯤꯗꯣ ꯅꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯟꯇꯥ ꯑꯗꯨꯝ ꯍꯧꯒꯠꯂꯕ ꯑꯉꯧꯕꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯊꯕꯛꯅꯣ ꯃꯥꯅ ꯆꯠꯇꯧꯔꯤꯕꯗꯨꯅ ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥꯇꯣꯝꯆꯧꯒ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯌꯦ ꯏꯃꯥꯕꯣꯛ ꯐꯩ ꯐꯩ ꯅꯪꯁꯨꯅꯦ ꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯄꯤꯔꯣꯗꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯆꯥꯁꯦ ꯁꯤꯗ ꯊꯝꯖꯔꯝꯂꯒꯦ ꯍꯣꯏ ꯍꯣꯏ ꯊꯅꯝꯃꯣ ꯊꯅꯝꯃꯣ ꯉꯥꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯉꯥꯟꯕꯤꯅ ꯊꯅꯝꯕ ꯆꯥꯗꯨ ꯊꯛꯂꯝꯃꯤ ꯉꯥꯟꯕꯤꯁꯦ ꯇꯟꯕꯒꯤ ꯋꯥꯅꯤ ꯆꯥ ꯂꯣꯟꯕ ꯀꯥꯗꯤ ꯍꯩꯔꯤ ꯄꯣꯠꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯊꯛꯂꯝꯃꯤ ꯉꯥꯟꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯉꯧꯕꯨ ꯄꯤꯖꯔꯝꯃꯤ ꯑꯉꯧꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯃꯨꯒꯥ ꯑꯍꯨꯝ ꯂꯪꯗꯨ ꯅꯥꯏꯔꯝꯃꯤ ꯃꯆꯤꯟꯗ ꯏꯁꯩꯁꯨ ꯉꯪꯂꯤ ꯉꯥꯟꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯗꯨ ꯄꯨꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯊꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯕꯣꯛꯄꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯆꯥꯔꯦ ꯏꯁꯨ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯛꯏꯗꯅ ꯌꯥꯎꯔꯛꯑꯦꯕꯣ ꯏꯁꯨꯕꯨ ꯅꯃꯥꯒ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛ ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯀꯕꯣꯛꯂꯩ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯒꯤ ꯑꯕꯣꯛꯀ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯉꯥꯟꯕꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯕꯣꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯏꯃꯥꯕꯣꯛ ꯅꯊꯟꯇ ꯂꯩꯕꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯕꯦꯝꯒ ꯂꯩꯃꯤꯟꯅꯔꯣ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯍꯥꯞꯂꯒꯦ ꯏꯃꯥꯕꯣꯛꯀꯤ ꯑꯕꯦꯝ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯕꯅꯣ ꯇꯟꯈ꯭ꯔꯕ ꯅꯄꯥꯗꯨꯁꯨ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯇꯅ ꯑꯗꯨꯒ ꯅꯃꯥꯁꯤꯅ ꯅꯣꯏꯗ ꯆꯥꯛ ꯍꯥꯞꯂꯒꯦꯒ ꯍꯥꯏꯔꯤꯅꯦ ꯑꯕꯦꯝꯅ ꯈꯪꯗꯤꯌꯦꯕꯣ ꯅꯍꯥꯟꯈꯩꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯁꯦ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯗꯣꯔꯛꯏꯉꯣ ꯑꯕꯦꯝ ꯅꯪ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯕꯣꯛꯀ ꯂꯩꯔꯝꯒꯦ ꯉꯥꯟꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯕꯦꯝ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯑꯕꯣꯛ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯏꯁꯨꯕꯨ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ ꯇꯥꯅꯤꯡꯉꯦꯕꯣ ꯀꯕꯣꯛꯂꯩꯅ ꯃꯁꯨ ꯅꯨꯄꯤ ꯑꯕꯦꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯑꯕꯦꯝꯁꯨ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ ꯑꯉꯧꯒ ꯉꯥꯟꯕꯤꯒ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯥꯟꯕꯤꯅ ꯀꯕꯣꯛꯂꯩꯅ ꯄꯥꯝꯖꯕ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯐꯖꯅ ꯄꯣꯝꯂꯒ ꯆꯥꯛ ꯊꯤꯜꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯁꯨ ꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯔꯤ ꯉꯥꯟꯕꯤ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯏꯃꯥꯕꯣꯛ ꯆꯥꯛ ꯄꯨꯔꯛꯏ ꯑꯕꯦꯝ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯎꯔꯣ ꯑꯕꯣꯛꯀ ꯆꯥꯛ ꯆꯥꯅꯅꯕ ꯍꯣꯏ ꯏꯃꯥ ꯉꯥꯟꯕꯤꯗꯨ ꯆꯠꯀꯦ ꯇꯧꯏ ꯀꯕꯣꯛꯂꯩꯅ ꯉꯥꯟꯕꯤꯕꯨ ꯈꯥꯝꯃꯤ ꯍꯩ ꯉꯥꯟꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯕꯣꯛ ꯅꯪ ꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯏꯃꯥꯕꯣꯛ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯟꯕꯤ ꯁꯅꯥꯁꯤꯡꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯄꯥꯏꯔꯤ ꯉꯥꯟꯕꯤ ꯁꯤꯁꯦ ꯅꯪ ꯁꯤꯅꯧ ꯏꯃꯥꯕꯣꯛꯀꯤ ꯂꯩꯖꯕ ꯍꯥꯏꯕꯕꯨ ꯈꯨꯗꯣꯞꯁꯤꯃꯇ ꯉꯥꯏꯔꯦ ꯉꯥꯟꯕꯤꯗꯨ ꯀꯕꯣꯛꯂꯩꯅ ꯈꯨꯗꯣꯞꯇꯨꯃꯈꯛ ꯄꯤꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯗꯦ ꯍꯣꯏ ꯏꯃꯥꯕꯣꯛ ꯅꯃꯧ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯒꯦ ꯀꯕꯣꯛꯂꯩꯁꯨ ꯑꯕꯦꯝꯒ ꯆꯥꯛ ꯆꯥꯔꯝꯃꯤ ꯉꯥꯟꯕꯤꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯕꯒ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯑꯉꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯅꯪꯅ ꯑꯃꯨꯛ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯅꯨꯄꯥ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯈꯨꯗꯣꯞ ꯑꯃꯈꯛ ꯑꯣꯏꯅ ꯄꯤꯔꯛꯄꯩ ꯋꯥꯅꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯍꯜꯂꯤ ꯅꯨꯄꯥ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨꯛ ꯂꯨꯈ꯭ꯔꯕ ꯍꯅꯨꯕꯤꯅꯤꯀꯣ ꯃꯥ ꯍꯤꯡꯂꯤꯃꯈꯩꯗꯤ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯃꯤꯅ ꯇꯥꯈꯤ ꯂꯥꯛꯈꯤꯅꯤꯅꯦ ꯍꯣ ꯇꯥꯔꯣꯏꯌꯦ ꯑꯗꯨ ꯅꯨꯄꯥ ꯍꯅꯨꯕꯤꯁꯤꯒꯤ ꯆꯥꯅꯕꯗ ꯍꯨꯔ ꯀꯩꯅꯣꯝꯃ ꯍꯥꯞꯂꯒ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯕ ꯍꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯏꯟꯖꯥꯡꯗꯨꯗ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯔꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯉꯧꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥꯆꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯉꯥꯗꯨ ꯐꯖꯅ ꯉꯥꯟꯕꯤꯅ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯀꯕꯣꯛꯂꯩꯒꯤ ꯆꯥꯅꯕꯗꯨꯗ ꯍꯨ ꯍꯥꯞꯂꯝꯃꯤ ꯍꯨ
ꯍꯨ ꯌꯥꯔꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯉꯥꯟꯕꯤꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯕꯣꯛ ꯆꯥꯛ ꯄꯨꯔꯛꯏ, ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛꯂꯒꯦ꯫ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯏꯃꯧꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯉꯥꯟꯕꯤ ꯅꯣꯛꯂꯒ ꯏꯃꯥꯕꯣꯛꯅꯕꯨ ꯍꯥꯎꯔꯗꯤ ꯌꯥꯔꯦ, ꯅꯃꯧꯗꯤ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯆꯥꯛ ꯆꯥꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛꯂꯨꯔꯣ ꯆꯥꯊꯣꯛꯂꯨꯔꯣ꯫ ꯉꯥꯟꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ, ꯀꯕꯣꯛꯂꯩꯁꯨ ꯆꯥꯛꯇꯨ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯒꯨꯝ ꯆꯅꯥꯏꯗꯨ ꯐꯖꯅ ꯁꯦꯡꯂꯕ ꯃꯇꯨꯡ ꯀꯣꯟꯗꯨ ꯐꯦꯡꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯈꯪꯍꯧꯗꯅ ꯃꯀꯣꯛꯇꯨ ꯀꯟꯅ ꯉꯥꯎꯔꯛꯏ꯫ ꯉꯁꯤꯁꯤꯕꯨ ꯀꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗ, ꯉꯁꯤꯗꯤ ꯂꯪꯁꯤꯡꯕ ꯉꯝꯂꯔꯣꯏ, ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯀꯕꯣꯛꯂꯩꯗꯨ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯕꯣꯛꯂꯩ ꯁꯤꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯍꯥꯎꯅ ꯆꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯕꯣꯛꯂꯩ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯕꯒꯤ ꯂꯥꯏꯗꯨ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩ, ꯀꯕꯣꯛꯂꯩ, ꯀꯕꯣꯛꯂꯩꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯉꯛꯅ "ꯍꯥ, ꯅꯪ ꯀꯅꯥꯅꯣ?" "ꯑꯩ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏ ꯁꯥꯔꯒ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ?" "ꯑꯩꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯒꯨꯝ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯪꯁꯦ ꯁꯤꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯁꯤ." ꯀꯕꯣꯛꯂꯩ ꯉꯛꯅ "ꯀꯔꯤ, ꯑꯩꯕꯨ ꯁꯤꯔꯕ?" "ꯍꯣꯏꯅꯦ, ꯅꯪ ꯁꯤꯔꯕꯅꯤ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ, ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ." ꯀꯕꯣꯛꯂꯩꯁꯨ ꯌꯦꯡꯂꯝꯃꯤ, ꯎꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯔꯝꯕꯗꯨ꯫ ꯀꯕꯣꯛꯂꯩ ꯀꯞꯂꯗꯨꯅ "ꯑꯩ ꯁꯤꯔꯕ? ꯑꯁꯤꯕꯒꯤ ꯂꯥꯏ, ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ?" "ꯅꯪꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯅꯪꯒꯤ ꯆꯥꯅꯅꯕꯗ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯕꯗꯒꯤ ꯅꯪ ꯁꯤꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯀꯕꯣꯛꯂꯩꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯀꯞꯇꯨꯅ "ꯑꯁꯤꯕꯒꯤ ꯂꯥꯏ, ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯨ, ꯅꯪ ꯆꯠꯈ꯭ꯔꯣ, ꯑꯩ ꯃꯇꯝ ꯈꯔꯇꯒ ꯍꯤꯡꯖꯍꯧꯈꯤꯒꯦ." "ꯃꯗꯨ ꯌꯥꯔꯣꯏ ꯀꯕꯣꯛꯂꯩ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ." "ꯑꯣꯏꯊꯣꯛꯇꯕꯗꯣ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯑꯃꯨꯛꯇ ꯑꯣꯏꯊꯣꯛꯍꯟꯕꯤꯌꯨ꯫ ꯑꯁꯤꯕꯒꯤ ꯂꯥꯏ, ꯑꯩꯕꯨ ꯃꯇꯝ ꯈꯤꯇꯪꯒ ꯍꯤꯡꯍꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯗꯨꯁꯨ ꯀꯕꯣꯛꯂꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ꯫ "ꯐꯔꯦ ꯀꯕꯣꯛꯂꯩ, ꯅꯨꯃꯤꯠ ꯆꯌꯣꯜ ꯑꯃ ꯍꯤꯡꯍꯟꯕꯤꯔꯒꯦ꯫ ꯆꯌꯣꯜꯁꯤ ꯂꯣꯏꯕꯒ ꯑꯩꯒ ꯂꯣꯏꯅꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕꯅꯤ." "ꯐꯅꯤ ꯑꯁꯤꯕꯒꯤ ꯂꯥꯏ, ꯑꯗꯣ ꯑꯁꯤꯕꯒꯤ ꯂꯥꯏꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯍꯧꯒꯦ." "ꯅꯪꯅ ꯅꯤꯅꯤꯡꯕ ꯕꯣꯔ ꯅꯤꯍꯧꯔꯣ꯫ ꯑꯩꯒꯤ ꯎꯄꯨꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯥꯡꯗꯣꯛꯄ ꯐꯀꯥꯏꯕ ꯌꯥꯍꯟꯕꯤꯒꯅꯨ, ꯑꯩ ꯅꯠꯇꯅ." "ꯐꯔꯦ ꯀꯕꯣꯛꯂꯩ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯎꯄꯨ ꯑꯁꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯍꯥꯡꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯆꯌꯣꯜꯁꯤ ꯂꯣꯏꯕꯒ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯤꯕꯒꯤ ꯂꯥꯏꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯃꯨꯛ ꯍꯤꯡꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯕꯣꯛꯂꯩ ꯁꯤꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯁꯅꯥꯁꯤꯡꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯉꯥꯟꯕꯤ ꯍꯔꯥꯎꯅ "ꯅꯨꯄꯥ, ꯁꯤꯔꯦ." "ꯅꯨꯄꯤ, ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤꯅ ꯍꯥꯠꯄꯅꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯀꯟꯅꯗꯦꯁꯦ, ꯁꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯁꯤ." "ꯑꯗꯨ ꯅꯨꯄꯥ, ꯁꯣꯗꯤ?" "ꯁꯣꯗꯨꯗꯤ ꯍꯅꯨꯕꯤꯁꯤꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯁꯣꯏꯗ ꯌꯥꯎꯔꯝꯒꯅꯤ, ꯅꯪ ꯂꯧꯊꯣꯛꯔ ꯆꯠꯂꯣ." ꯉꯥꯟꯕꯤꯅ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯉꯧꯁꯨ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯍꯥꯡꯂꯤ꯫ ꯀꯕꯣꯛꯂꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯤ꯫ ꯑꯉꯧ ꯁꯣ ꯍꯥꯡꯒꯗꯕꯒꯤ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯌꯥꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ "ꯅꯨꯄꯤ, ꯁꯤꯗꯤ ꯍꯥꯡꯕꯕꯨ ꯌꯥꯗꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯅꯨꯄꯥ, ꯍꯥꯡꯕ ꯌꯥꯗ꯭ꯔꯒ ꯎꯄꯨꯁꯦ ꯐꯛꯀꯥꯏꯔꯁꯤ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯎꯄꯨꯗꯨ ꯐꯛꯀꯥꯏꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯅꯣꯛꯂꯒ "ꯅꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯣ ꯎꯄꯨꯗꯣ ꯍꯥꯡꯕ ꯌꯥꯔꯣꯏꯅꯦ." ꯀꯕꯣꯛꯂꯩꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝ ꯀꯤꯅ "ꯚꯨꯠ, ꯚꯨꯠ, ꯚꯨꯠ!"
ꯂꯥꯎꯗꯨꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯕꯣꯛ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝ ꯌꯧꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯁꯅꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯉꯥ ꯊꯣꯡꯕꯗ ꯍꯨ ꯍꯥꯞꯄꯦ ꯍꯥꯏꯕꯁꯦ ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯊꯋꯥꯏꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯕꯥꯅꯤꯕꯨ ꯁꯣꯏꯗꯅ ꯍꯥꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯊꯋꯥꯏꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯍꯧꯁꯤ꯫ ꯉꯥꯏꯈꯣ ꯅꯨꯄꯤ, ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯗꯣ ꯁꯤꯔꯕ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯆꯪꯕ ꯉꯝꯃꯣꯏ꯫ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯆꯪꯉꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯅꯤ ꯅꯨꯄꯤ, ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯕꯣꯛ ꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛ ꯂꯩ ꯇꯔꯦꯡꯗ ꯂꯪꯅꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯞꯅ ꯆꯪꯉꯛꯇꯨꯅ, ꯏꯃꯥꯕꯣꯛ꯫ ꯀꯕꯣꯛ ꯂꯩ ꯇꯔꯦꯡ ꯑꯗꯨꯗ ꯂꯪꯅꯥꯏꯅ ꯅꯥꯏꯅ, ꯀꯩꯗꯧꯔꯦ ꯑꯉꯧ? ꯑꯉꯧ ꯌꯥꯝ ꯇꯞꯅ, ꯏꯃꯥꯕꯣꯛ, ꯍꯛꯆꯥꯡ ꯀꯩꯁꯨꯝꯇ ꯇꯧꯗꯕ꯭ꯔꯣ? ꯏꯃꯥꯕꯣꯛꯇꯤ ꯍꯛꯆꯥꯡ ꯀꯩꯁꯨꯝꯇ ꯇꯧꯗꯦꯅꯦ꯫ ꯀꯩꯗꯧꯔꯦ ꯑꯉꯧ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯃꯥꯕꯣꯛꯀꯤ ꯍꯛꯆꯥꯡꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ꯫ ꯅꯃꯥꯕꯣꯛꯀꯤ ꯍꯛꯆꯥꯡꯁꯤ ꯉꯁꯤꯅ ꯍꯦꯟꯅ ꯀꯟꯅ ꯎꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯕꯣꯛꯀꯤ ꯏꯟꯁꯥꯡꯗ ꯍꯨ ꯍꯥꯞꯇꯨꯅ ꯍꯥꯠꯂꯒꯅꯦ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯅꯣꯏꯅ ꯂꯣꯏꯅ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯑꯉꯧꯒ ꯉꯥꯟꯕꯤꯒꯗꯨ ꯀꯕꯣꯛ ꯂꯩꯅ ꯑꯁꯦꯡꯕ ꯁꯨꯝꯕꯗꯨ ꯈꯪꯂꯝꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯉꯧ ꯂꯠꯂꯠ ꯇꯧꯅ, ꯏꯃꯥꯕꯣꯛ, ꯀꯗꯥꯏꯗꯒꯤ ꯍꯨ ꯍꯥꯞꯇꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯏꯃꯥꯕꯣꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯈꯩꯒꯅꯗꯤ ꯏꯃꯥꯕꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯅꯤꯀꯣ ꯏꯃꯥꯕꯣꯛ꯫ ꯑꯗꯨꯅꯔꯥ ꯅꯕꯥꯅꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯗꯣ? ꯅꯕꯥꯅꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯥꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯈ꯭ꯔꯅꯤ꯫ ꯑꯉꯧ ꯄꯥꯈꯠꯅ, ꯏꯃꯥꯕꯣꯛ, ꯈꯨꯜ ꯂꯩꯀꯥꯏꯗꯗꯤ ꯇꯥꯛꯄꯤꯒꯅꯨ꯫ ꯑꯁꯦꯡꯕꯗꯣ ꯅꯆꯥ ꯂꯣꯏ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯨ ꯀꯕꯣꯛ ꯂꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯏꯃꯥꯕꯣꯛ, ꯍꯨ ꯍꯥꯞꯂꯕ ꯏꯟꯁꯥꯡꯗꯨ ꯆꯥꯔꯒ ꯏꯃꯥꯕꯣꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯤꯡꯂꯤꯕꯅꯣ? ꯏꯁꯣꯔꯅ ꯅꯪꯒꯤ ꯃꯇꯝ ꯋꯥꯠꯂꯤ, ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯤꯁꯤꯡꯗꯣ ꯗꯟꯗꯤ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯤꯆꯩ ꯑꯗꯨ ꯂꯧꯗꯨꯅ ꯑꯉꯧꯒ ꯉꯥꯟꯕꯤꯒꯗ ꯇꯥꯅ ꯇꯥꯅ ꯀꯜꯂꯝꯃꯤ꯫ ꯑꯉꯧꯒ ꯉꯥꯟꯕꯤꯒꯗꯨ ꯑꯣ ꯈꯣꯡꯒꯩ ꯀꯞꯇꯨꯅ, ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯜꯂꯦ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯣꯏ ꯏꯃꯥꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯕꯣꯛ ꯂꯩ ꯃꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯄꯥꯄꯤꯒꯤ ꯃꯆꯥ ꯑꯅꯤꯁꯤꯗꯤ! ꯑꯉꯧꯒ ꯉꯥꯟꯕꯤꯒꯗꯨ ꯀꯕꯣꯛ ꯂꯩꯅ ꯐꯨꯕꯒꯤ ꯃꯇꯤꯡ ꯄꯣꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯤꯗꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯤ꯫ ꯅꯨꯄꯥ, ꯈꯨꯠꯀꯁꯦ ꯂꯣꯏꯅ ꯇꯦꯛꯂꯦꯗ, ꯈꯣꯡꯁꯤꯁꯨ ꯂꯣꯏꯅ ꯄꯣꯝꯂꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅꯅꯦ ꯅꯊꯟꯗ ꯆꯪꯉꯣꯅ ꯍꯥꯏꯖꯕꯅꯦꯕ꯫ ꯅꯨꯄꯤ, ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯁꯅꯥꯁꯤꯡꯗꯨ ꯅꯝꯗꯅ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯨꯗꯦꯛꯍꯟꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯂꯤꯆꯩꯗꯣ ꯑꯩ ꯀꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯨꯔꯥꯟꯕꯗ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯂꯩꯌꯦ꯫ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯒꯤ ꯁꯅꯥꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯍꯟꯁꯤ, ꯑꯗꯨꯒ ꯁꯅꯥꯁꯤꯡꯗꯣ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ꯫ ꯍꯩꯃꯥ, ꯌꯥꯏꯅꯤ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯐꯔꯦ, ꯑꯩ ꯏꯃꯥꯟꯅꯕꯗꯣ ꯑꯃꯨꯛꯇ ꯎꯅꯔꯈꯤꯒꯦ꯫ ꯅꯪ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨ꯫ ꯏꯃꯥꯕꯣꯛ ꯀꯕꯣꯛ ꯂꯩꯗꯣ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯅꯪ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯑꯉꯧꯁꯨ ꯃꯃꯥꯟꯅꯕꯗꯨ ꯎꯅꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯃꯥꯟꯅꯕꯗꯨꯒ ꯎꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯔꯨꯞ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯁꯦ ꯍꯨꯔꯥꯟꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯃꯉꯛꯇ ꯁꯤꯔꯤꯕ ꯃꯅꯤ ꯄꯔꯦꯡꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ, ꯍꯨꯔꯥꯜꯂꯤꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯗꯨꯒ ꯑꯉꯧꯒ ꯌꯥꯅꯔꯝꯃꯤ꯫ ꯀꯕꯣꯛ ꯂꯩꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛꯍꯟ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯀꯕꯣꯛ ꯂꯩ ꯇꯨꯝꯈ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯈꯪꯕꯒ ꯍꯨꯔꯥꯟꯕꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯀꯕꯣꯛ ꯂꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯍꯥꯞꯄ ꯎꯄꯨꯗꯨ ꯊꯣꯡ ꯍꯥꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣ ꯃꯌꯥꯝ ꯄꯨꯊꯣꯔꯛꯇꯨꯅ ꯁꯣ ꯆꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ, ꯊꯤꯡꯖꯤꯟꯗꯅ꯫ ꯀꯕꯣꯛ ꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯁꯤꯡꯉꯛꯏ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯁꯣ ꯍꯥꯡꯅꯕꯒꯤ ꯇꯧꯔꯤꯕꯗꯨ ꯀꯕꯣꯛ ꯂꯩꯅ ꯎꯔꯝꯃꯤ꯫ ꯀꯕꯣꯛ ꯂꯩ ꯃꯊꯟꯇ ꯈꯟꯖꯩ, ꯍꯨꯔꯥꯟꯕ ꯆꯪꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯀꯕꯣꯛ ꯂꯩ ꯐꯃꯨꯡꯗꯒꯤ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯍꯧꯒꯠꯇꯨꯅ
ꯐꯛꯂꯥꯡꯗ ꯉꯥꯔꯤꯕ ꯃꯥꯒꯤ ꯂꯤꯆꯩꯗꯨ ꯂꯧꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯨꯔꯥꯟꯕꯗꯨ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯂꯤꯆꯩ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯗꯨꯅ "ꯏꯃꯥ!" ꯀꯕꯣꯛꯂꯩ ꯈꯣꯟꯖꯦꯜ ꯀꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ "ꯑꯣ, ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯍꯨꯔꯥꯟꯕ ꯆꯪꯉꯦ!" ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯈꯨꯠꯇ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨ ꯐꯨꯔꯝꯃꯤ꯫ ꯑꯉꯧꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯣꯏꯅ ꯊꯥꯈꯤꯕ ꯍꯨꯔꯥꯟꯕꯗꯨ ꯃꯤꯌꯥꯝꯅ ꯐꯥꯔꯦ ꯈꯪꯂꯕꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯉꯧꯅ "ꯅꯨꯄꯤ, ꯐꯤꯌꯣꯡ ꯆꯠꯁꯤ." "ꯀꯔꯥꯏꯗꯅꯣ ꯅꯨꯄꯥ? ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯃꯔꯨꯞ ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯜꯂꯛꯂꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ." ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯉꯟꯕꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯤꯔꯣꯜ ꯌꯣꯝꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯗ ꯋꯥ ꯍꯪꯕꯗ ꯑꯉꯧꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯑꯉꯧꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯒꯤ ꯌꯨꯝꯗꯨꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯒꯤ ꯃꯇꯩ ꯃꯅꯥꯎ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨꯕꯨ ꯊꯋꯥꯏꯗꯤ ꯀꯟꯕꯤꯔꯒ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯑꯁꯤꯕꯒꯤ ꯂꯥꯏꯗ ꯊꯥꯔꯝꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯗꯥꯟ ꯇꯧꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯀꯕꯣꯛꯂꯩ ꯂꯧꯕ ꯂꯥꯛꯇꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯗꯨꯒ ꯀꯕꯣꯛꯂꯩ ꯂꯩꯔꯝꯂꯦꯟꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯗꯥꯟ ꯇꯧꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯀꯕꯣꯛꯂꯩꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯝꯃꯤ꯫